Manipur top trending news na tungan ba reliable source sing dagi lakot jaraga matam gi oiba maru oiba i pausing patukuna khanghanjari Thangal kaithagi yum amasung dukan singi mapu nifuna eviction gi mayakta high court ta wakhalakle Imphal West DC gi eviction gi thabak atari mahumda jara chalabasu Thangal kaithialda kodi thi doribra October 10 Imphal West gi Deputy Commissioner na July 3 2025 ta hokiba order number DCIW 8/6/eviction 2025 amasung lamsangi SDO na numit simaktada tokiba order number SDO/LSG/9-8/MISC/2025 amasung Deputy Commissioner na July 31 2025 tokiba order number DCIW/8/6/eviction 2025 ki matung ina July 22 2025 tagi Thangal kaithialda incross toxin bani haibasing eviction toba hokiba golena makatana chathanaba tokiba order sing asigi matung ina Kaisapa Junction dagina Malom Moyangkhom dagina MUG Main Gate Kuyathong dagina Thangwe Lambi Paringda Assembly Gate Hawbugi Marta Incross Toxin Bani Haibasing Mai Pang Eviction Tawbugi Thabak Jara Chakhabasu Thangal Kaithial gi Oindi Kaithial asida laiba dukan yum singi mapu nifuna order sing asigi Marta High Court ta wakal padagi Thangal Kaithial dari eviction gi thabak kudithi gi dawibra haibi wahang tortei DC-na Thengkhang Anirta eviction ka mari lenena tokib order amasung lamsangi SDO na tokiba order yang puna order ahum asi High Court Office High Court of Manipur na stay tawduna chanahan biganu haina High Court ta wakalakle wakat asi Manipur lenga ki Mot Chinba Secretary Land Resource Deputy Commissioner Imphal West District Mohut Imphal West ki SP Lamsangi SDO Imphal Municipal Corporation ki Municipal Commissioner amasung Mayor bu respondent sing ohenduna file tawkibani wakat asi High Court of Manipur na writ petition civil number 595 of 2025 oina lakhotkhre aduga writ petition asiga file tawkiba miscellaneous case WPC number 559 of 2025 su lakhotkhre wakaching asi High Court of Manipur gi Justice L Guneshwar gi bench na laukiba sagolsen numita while chathan bagi damak lakholpada petitioner singi maikaida council G Puspana lepki council na kota submit tarokpa wahum sing tar matungda court na respondent taret makta notice issue tawkhre court na issue tawkiba notice sing adu respondent number amadagi na manga phawbugi na Advocate General gi mating pangduna sarup yakiba Junior Government Advocate A Baigana Lauki aduga IMC gi Municipal Commissioner amasung Mayor na oidiba respondent number taruk amasung tarit ki notice na Senior Council Y Nirmol Chandrabu Evix tawkiba Council U ko na wakat asi lakolpada Advocate General gi maikai digi di government ki amasung public ki lam nataba patalen oidiba petitioner singidi eviction thabak asina sokhaloi haiba wafum pungdoki aduga asengba demolition tawtuna eviction gi thabak asibu public land da demarcation chathara matungda katai phawba encroach tawi haibu confirm tawra matungda chathagadabani haiki loinena petitioner singasu encroachment tawba yarum lagadi demarcation gi thabaksu mateng pangbina ba haiki loinena petitioner singi patalen manungda demolition amadi eviction tawroi hairaduna patalen manungda laiba singi mathau taba thabak sing pangtuk tana eviction tawroi haiba wafumsu kona thamki kona nakal ani gi warol sing tar matungda case asigi makha taba while tha asigi kungatareta amukhana chathana balepki Kwamana yunda dukan amada nongmai kapsilamle August tara Hawal PS na koliba Hairok Wangching lamkhagi New Market laiba Kwamana maru yonba dukan amada sakhandab singna nongmai round ahum kapsilamle nongmai maru singasi dukan asigi seterda loinamak panki hari dukan asi Hairok Part 3 Kawangbom Laikai Mbamo Lektagi Ningthaujam Bijen Kumar Elias Roven Tahinifuga mga apopa laikidraba en angangi dukan dani mahak hana Indian Army da thabak tormadagi potharaga lerpani thangto asigi matangda Bijen Kumar na pungtor kibada mahaki dukanda nongmai kapsilam singi thogo asing asi nongalamdai pung mariga minute kuntra ron takpada aduai thokibani matum aduai da nongmai kapagi makolta ki hairaduna thogo asi sel gi demand ka mari leina ba oirangmata haibagi chingnaba lei haiki ma namakhatana hai eha Bishnupur district ki kwakta da leiba maiti pangal isinau singdagi kwamana ek laga yonbani hojik thabakagi pothar matungda imung manung pubung ngamnaba kwamana yonbagi dukan macha ama phamjabani maiti pangal singdagi potchai lawi haiduna sakhangdam singna handak engonda lupa lak manga gi chawrba sel gi demand tawkibilai thong asi nungaijade maiti pangal singdagi pot lawga yonba yade haiba lo leibra haina hangdadura mahak namakhatana hai muslim dagi leigera nepali dagi leigera aigi imung manung puna bhona jabani lo na yadaba pot leiba yonba sunati black market tabu sunati masida ayat apan pibirakanu haiki muslim dagi kwamana maru na taba atai potlam kyasu lawga yonari makoidana kari hagi doribano hangdaduna makoidasu demand tawgata hangki eha ke dukan khantada nongmai kapsinduna aki kang piramba si akan bamong da kandem tawi haina yesa singa mari lenena nongmai kapsin bagi thawdo
comrade singna chathabani KCP na claim tarokli August tara ngasi ahing ningthojam Robin Koba mioi amagi wangching kaitheda leiba dukan amada nongmai kapsilamre hariba thawdu adu party gi comrade singna chathakibani amasung madugi maram sing miamda santona khanjari haina Tanglipak Communist Party KCP gi Information and Public Relation gi Secretary M Punsi Maitei gi Serol amana phongdorkli Serol asina hai ahanbada Robin hariba mioi asi KUKi Ga singa manarga kwa managi lalo itik tawba syndicate amada chauna saruk yadun leiri sel khara hena phangna ba hona bada mahakna hariba syndicate aduga thobal amasung kakching gi distributor gi thodang loduna lakli ahum subda ngasi dagi na tha ahum rongi mamangda hariba syndicate adugi thabak torom sing adu lepi na ba kahan khiba laikhrabani adubu laibak thibadi sanga leiba saduna mahakna atopa lalhup amagi mioi amadagi call to holtuna khara apaw aring sarpa laikhrabani ani subda mahang yawiba syndicate asi chochampur amasung kangkupi da leiba KUKi Ga narco terrorist group singda lupa khawjaw piduna kanglipak ta kwamana dada amasung atai mayai ka basinja ki bolam sing supply towiba amani masigumna miamna khangbi gadabadi ngasi KUKi Ga narco terrorist group singna kanglup ki oibalan kanglipak ta chathaba ngamlaki basi masigumba syndicate sing asina lepal naidina piba sel mayam gi matingna sagalpa power aduna ni haibuju haiman buthokloi tasingna haigadi sendong khara yamna phangnaba honabada masigumba syndicate kharana ipurup ki oiba interest ki mayakta lep li haibusu yai mari subada hariba syndicate adugi achauba thodang loiba waktadagi MD Khalid amasung Sanjoy Patel koba mayang macha ani leiri ningsingba yabadi MD Khalid hariba mioi asi matam kuirabagi mamangdagi party na tanaduna lakliba misak amani mahaku party na tanarpagi maru oiba maramdi kumja 2023 gi August 5 gi ahing nongyaida ZRA gi narco terrorist singna wakta ward number 8 ta leiba yumnam Jiten Maitei yumnam pisak amasung machanupa yumnam Premjitpu masagi yumda tumduna leiringaida tamthibung ongda hatok pirambagi thodok aduda chenaba mioi amani matam aduda ZRA gi finance secretary Kenneth Koba amaga MD Khalid hariba mioi asina luchingba kwamanagi syndicate asiga manaduna lalaktuda aizol fauduna chochampur tamna puslaklaga konglipak ki valley district singda kwamanagi supply tawrakhi haibasi paktakna khangrabo wafni matamduda MD Khalid na party na hangnaba thiba honrabada mahak chochampurda tatuna lotki nakal amamda ningthojam Robin hariba mioi asi party na pibo warning gi matungda phawba sendong chauna phangnaba honabada leibaki mayakta leiriba syndicate aduga kusam aduna chatminariba mioi ama oiribani mahaku punishment oina makongda kaptuna waraknabagi standing order leiriba mioi amani adubu masa angdamdagi atopa mioi sok hoidaba mong yenglaga maki dukanda oina kapsilambani hojiksu mahak charak pinaba party gi pirep sing adumak sem sadun leiri teraksida manunggi oiba asengba sukhangkhang dabi mioi kharaga ningthojam Robin ga manarga party gi action adugi mayakta wakat mifam chathagani haibagi paw phangle masi yamna laibak thibani amasung ningthojam Robin bu hena kanba punishment pirep nabagi achobu maram amasu oire makhoigumba mayam asina micham yamgi miyengda party singbu lan uhanaba honari maka tarpada college amagi assistant professor ama MU dasu thabak toromle August tara apunba imagi mahiroi sinpanglup na ngasi nungthil kwaithada leiba mahi lup asigi loisangda pangtopa pawgi mifamda Manipur lenga ki makhada aided college ama oiriba CDCD Dor Gobind Girls College da assistant professor oiribi nupi amana MU gi controller of examination ki makhada leiba PhD section da pham ama puduna thabak toromle haina phongdokre college asigi assistant professor oina MU dasu thabak torombi oja asigi maming W Indira Kawi mahaki mapuwebasu MU da professor oiribani hairi wafam asi mahiru singi lup asigi education and academic affairs ki secretary Nandita Sapamna pawmi singa phongdok laduna maha tana hai MU da affiliate tawba college sigi staff amadi ojana singba singi maming singi mapung phaba profile sing mahi ko asigi college development council da submit tawribani profile adugi matun ina oja ani asi college amada assistant professor oiri haiba khangna matau karamna mahaku MU da achobu pham amasu uhlamlibanu hangki khwaidagi naklibadi oja asina karamba matamda mahaki college gi mahiru singda laik tambiribanu aduga karamba matamdana MU da mahakna purakliba phum asigi thabak suribanu hainsu hangki masigumba thong jathanamba asigi mayakta lokatpam thokpa thabak lokatnaba aims na mari leinaba loisang singda taksinbaga loinana mioi amana talap ani phangamliba asigi manungda ama handokhanaba vigilance loisang dasu aiba cherol pisinduna wakatlagani haiki loisalpa pawta August 15 gi ayupung 5 dagi nungthil pung mari fawa Manipur pumbada general strike thamle NRFM Manipur gi lagharup singi manung da ama oiriba National Revolutionary Front Manipur NRFM gi Central Headquarter gi Information and Publicity Secretary Sana Jauba Maitei na thadropa chirol amada August 15 da thingba thamle hairi chirol asina hai lagiba August 15 2025 India gi 19 suba Independent Day Manipur da numit asigi thoram miyamna pangthu piganu numit asigi ayupung 5 dagi nukil pung mari phawba Manipur pumbada general strike thamle adum oinamak
ꯑꯊꯤꯡꯕ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯩ ꯏꯁꯤꯡ ꯑꯅꯥ ꯂꯥꯌꯦꯡ ꯑꯃꯁꯨꯡ ꯃꯤꯗꯤꯌꯥ ꯅꯠꯇꯅ ꯃꯤꯌꯥꯝꯅ ꯑꯊꯤꯡꯕ ꯑꯁꯤ ꯊꯨꯒꯥꯏꯕꯤꯒꯅꯨ ꯍꯥꯏꯔꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯄꯥꯎꯗꯝꯕꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ